Jcre match na Sinduna medical health camp ama Pangthokkhre health camp patuka mari lainana ketrimayum Sinduna paumi singda phongdorakpada hauziki matam asida mipung khudimak masagi mathongna maram oiraga haksangda kari leidi khangnaba hotnadre masida kharada oirabasu Jcre match na thogdang loduna free health camp pangthokuna anabasing khangdoknaba tanjama pibani amadi test tawbada discount pituna anabasing test tahonki hairi loinana kemasigi kudong chaba loduna Jcre match na miyamda pidiba servicing khanghanaba tanjama lobun haiba wafam thamki hygiene factors am ta khangna dre aduna free health camp se JD na su ihan han bani haina haide emo se matam kui de ki matung da sumaina ma buk taw gi tre haina aduna ngasi moi 600 employee labor sida koi na health camp sina isha bom tam check to thupi na ba number 1 ko kana ba koi na si kana ba sa koi gi test ki ju khara yaujari test to basa discount khara ju pijaraga mayam je test to na gi chance pibiri aduna natana Jcre match se kari no haina takjabagi khudong chaba amsu logjabani Jcre match hai je koi ji home health care provider amani koi na tawjari se koi gi service gi matang da mayam da khangan jaba samna haibada tikti couple wina mak thabak tawbani na yumda macha angang chenba singji ju angang singi care lobina ba koi da leijai adagi di ima pabung solak labani na patient bi na ba koi da su health care leijai haibagi mayam da saktak jaba maga loraga health camp sigi matungina mayam da koi saktak jaba gi tanja ma phang jaba ni